ꯑꯁꯤꯒꯤ ꯕ꯭ꯔꯥꯟꯁꯤ ꯃꯣꯏꯒꯤ ꯄꯣꯞ ꯁꯣꯞ ꯁꯣꯂꯔ ꯀꯣꯟ ꯐꯤꯜꯇꯔ ꯍꯥꯏꯀꯣ ꯑꯗꯨꯏꯗꯣ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗ ꯑꯥꯎꯠꯗꯣꯔꯗ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯗꯦꯀꯣꯔꯦꯁꯟꯒꯤꯗ ꯏꯁꯤꯡꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯉꯥ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯗꯤ ꯑꯁꯤꯗ ꯃꯐꯝ ꯂꯩꯇꯕꯅꯤꯅ ꯑꯩꯅ ꯇꯞꯁꯤꯗ ꯁꯦꯝꯕꯅꯦꯕ ꯁꯤꯁꯦ ꯑꯗꯣ ꯁꯤꯁꯦ ꯌꯥꯝꯅ ꯗꯦꯀꯣꯔꯦꯁꯟꯒꯤ ꯌꯥꯝꯅ ꯐꯖꯕ ꯄ꯭ꯔꯗꯛ ꯑꯃ ꯑꯣꯏꯔꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯤ ꯄ꯭ꯔꯗꯛꯁꯤ ꯊꯥꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯩ ꯑꯗꯨꯝ ꯃꯥꯒꯤ ꯁ꯭ꯇꯦꯟꯁꯤ ꯃꯥꯒꯤ ꯁꯤꯒꯤ ꯄꯝꯁꯦ ꯃꯈꯜ ꯌꯥꯝ ꯌꯥꯝꯃꯦꯕ ꯑꯩ ꯍꯣꯔꯦꯟ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯛꯑꯒꯦ ꯑꯗꯣ ꯁꯤꯒꯤ ꯎꯟ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯁ꯭ꯅꯣꯅꯦꯕ ꯂꯩꯔꯤꯁꯦ ꯑꯗꯨꯒꯁꯨ ꯃꯥꯒꯤ ꯅꯨꯡꯁꯥꯁꯦ ꯐꯪꯉꯒꯗꯤꯀꯣ ꯑꯗ ꯏꯪꯕ ꯈꯣꯠꯄ ꯀꯔꯤꯝ ꯂꯩꯇ꯭ꯔꯦ ꯁꯤ ꯌꯥꯝ ꯐꯩꯌꯦ ꯑꯗꯨꯒ ꯗꯤꯇꯦꯜꯗꯨꯗꯤ ꯑꯩ ꯄ꯭ꯔꯗꯛꯁꯦ ꯑꯃꯨꯛ ꯐꯖꯅ ꯎꯠꯂꯛꯑꯒ ꯑꯩ ꯍꯥꯞꯆꯔꯛꯑꯒꯦ ꯁꯤ ꯊꯥꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯁꯤꯒꯤ ꯄ꯭ꯔꯗꯛꯁꯤꯅꯦ ꯁꯤꯒꯤ ꯄꯣꯠꯁꯤ ꯑꯩꯉꯣꯟꯗ ꯊꯥꯕꯤꯔꯛꯄꯅꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯄꯣꯠ ꯆꯩꯁꯦ ꯄꯦꯛꯀꯤꯡ ꯍꯥꯡꯗꯣꯛꯀꯦ ꯁꯤꯁꯦ ꯁꯤ ꯄꯣꯠꯁꯤ ꯑꯣꯏꯔꯝꯃꯦ ꯑꯗꯣ ꯑꯃꯨꯛ ꯃꯅꯨꯡꯁꯦ ꯑꯃꯨꯛ ꯍꯥꯡꯗꯣꯛꯑ ꯌꯦꯡꯉꯁꯦ ꯃꯥꯒꯤ ꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯍꯥꯏꯗꯣ ꯑꯩ ꯍꯥꯏꯐꯦꯠ ꯃꯦꯅ꯭ꯌꯨꯁꯨ ꯄꯥꯊꯣꯛꯑꯒꯦ ꯑꯗꯨꯗꯨꯒ ꯌꯦꯡꯉꯁꯦ ꯁꯤꯁꯤ ꯁꯣꯂꯔ ꯄ꯭ꯂꯦꯠ ꯑꯣꯏꯔꯝꯃꯦ ꯁꯤꯁꯤꯅ ꯑꯗꯨꯒ ꯁꯤꯁꯤꯅ ꯃꯥꯒꯤ ꯆꯥꯔꯖꯔ ꯑꯣꯏꯔꯝꯃꯦ ꯑꯗꯣ ꯑꯩ ꯑꯁꯤꯁꯦ ꯍꯧꯖꯤꯛ ꯉꯥꯛꯇꯪ ꯆꯥꯔꯖ ꯇꯧꯒꯦ ꯑꯗꯨꯒ ꯉꯁꯤꯗꯤ ꯅꯨꯡꯁꯥꯁꯨ ꯈꯔ ꯊꯣꯛꯑꯦꯕꯀꯣ ꯑꯗꯨꯏꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯅꯨꯡꯁꯥꯗꯁꯨ ꯉꯥꯏꯍꯥꯛ ꯄꯨꯊꯣꯛꯑꯒ ꯂꯩꯕ ꯁꯤꯒꯤ ꯃꯥꯒꯤ ꯑꯩ ꯄꯥꯔꯒ ꯍꯌꯦꯡ ꯀꯔꯤꯁꯤ ꯀꯃꯥꯏꯅ ꯀꯅꯦꯛꯁꯟ ꯀꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯗꯣ ꯑꯩ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯛꯑꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯁꯤ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯕꯨꯛꯂꯦꯠꯁꯤꯗ ꯀꯩꯀꯩꯅꯣ ꯌꯥꯎꯔꯤꯁꯦ ꯀꯃꯥꯏꯅ ꯄꯥꯟꯈꯠꯀꯅꯤ ꯈꯣꯠꯀꯠꯀꯅꯤ ꯍꯥꯏꯅ ꯂꯣꯏꯅ ꯌꯥꯎꯔꯦ ꯑꯗꯨꯒ ꯌꯦꯡꯉꯁꯤ